Ngasigi April ki tang tara numidang wiram da phone ki ba tongan pausya singda yawba maru iba khra lakwa charaga Manipur Circle News ki maikai digi miyam da paudam jage Akanbada paunil khon pausya digi lakwa jage Bangladesh ta kuki National Front ki mathakta Rapid Action Battalion Akanba mawang da thizin homjin bagi thabak kanna chathari hairi mapung iba warol pathok chari taminasi haugiba April anida Bangladesh ki Thansi Bazar da laiba Krisi amasung Sonali dagi kuki militant singna Bangladesh ki Senpamda lupa lakh tara lising nipu manga amadi mobile phone kaya lut tau khraba matung lebak adugi Rapid Action Battalion amasung Bangladesh Army ki combined team na Kukichin National Front gi mathakta akan bathejin humjin bagi thabak leptana changchilakpagi saruk ama oina nahalal holup asigi Central Committee ki Chief Coordinator phagat khraba matung da hojik phawbada lup asigi nupi kadar taranipan yauna Kedar yang kai humdoi kuchu kulai kaya ga konana fagat pangam khre hairi pawasina makhatara tuna hai lup asige Central Committee ki Coordinator Sio Simbong sahi yang kai manga Bandaraban gi Udar Jilla gi manung sanba Swalaf area da sathakhiba operation da fagat pangam khebani hairi mahak fagat khraba matung da lup asige Lanmi Singh mathang fagat pangam khebani hairi hojik phawbada fagat leba Lanmi Singh adugi kuchu kulai kaya so fagat pangam khre loina na makhoi lut tawkhiba sanpam sing fagat nabagi damakta Tizin homjin bagi thabak makhata na chathari hairi makhata ba pawse ju kangla pawse de gilak khachage Bangladesh sin kuki kanbinaba UK Red Cross ta haijakhre pathok jage taminasi Bangladesh Army amadi Security Force na laibak asidagi kuki sin militant sing marufangna muthanaba changchilakliba massive operation asida sin kuki civilian sing da otpi re haina kuki sin human rights organization Mizoram Aizol ki chairman jinkhum lian na British Red Cross Society ki authority da ai bachirol piduna haijakhre Zero lasina makha taroduna hojik Bangladesh Army na leptana chathariba operation asida mioi sam kontrate rom phakhre hairi operation asina maram oiraga kuki mioi kaya Mizoram da chelakle mioi kaya amana asukpa jungle da lotuna leire Bangladesh Army ki operation asina mioi kaya awaba nangbaga loinana ana ayek yauriba asida mating pangbinana ba British Red Cross UK da hairibadi mayum makai leitabasingda khudaki oiba mateng pangba Bangladesh Army na Bangladesh ki baun village dagi fakiba kuki mioi sam contract tekta kaida na thambina ba amadi human rights tuwaibasing yangsin biu haina chirolasina hairi NIS 37 da piramba Scots lauthokibadagi gari sing lambi da panduna leire kangla pausina phongbani Tha asigi mapandagi ikhang haudana National Highway 37 Imphal Jiribam lambi da miyam gi nong ma changdaba yadraba potchai puduna satliba gari singda Manipur laingak na piramba Scott Singh election gini haiduna ikhang haudana lokthokibadagi Imphali yorokpa ngamdana lambi da panduna leire hairi None khongsang irang amadi Jiribam gi tongan ba mafam singda gari sing panduna leire Scott lokthokibana maram oiduna Manipur da changdraba yadraba potlam sing pusilakpada apanba oire hairi maram kaya sing asi laibana Manipur laingak na Scott sing sinbiduna none khongsang irang amadi Jiribam gi mafam singda panduna leireba gari sing athuba matamda puthokpiyo amadi hojik thokliba irang asiga mari leinana Manipur miyam gi nongmada tangai phadana changdaba yadraba potchai phangdabagi awaba mayoknadanaba hanagom Scots PBO haina all Manipur Road Transport Motor Works Union gi General Secretary Maimom Anil Maitaina khanghalakli Manipur ki yamna khalgadi Prime Minister Narendra Modi Imphal la board khomba lakbiyo Congress na hairi kangla pawsina phongmani kangpokpi Modi Surachanpur singtam changthok changchen yadriba si Modi na ningthina mityeng sangbadagi Manipur da tangdu leitaba lakpadagi oigadoribra election mayada Manipur nungsiba saba laibak thibani Manipur ki yamna khalgadi Narendra Modi board khomba lau haina MPCC ki President Kemega Chandrana phongdokre wafam singarang JDU Tamenglong District ki mapam phampuba yauna thomi pumnama Congress ta changlaktuna mass merger tobagi thoram ama Congress baban da pangthokpa thoram da MPCC ki President Kemega Chandrana phongdokibani hairi Manipur da santi lakliba asi center na ningthina yengshinbadagani haina Narendra Modi na phongdokhiba wafam aduda yaningdaba utladuna Mega Chandrana hai hauhiba me ahumdagi thokliba irang asida BJP ki center laingak asina karigumba amata tawdana laklaga Manipur gi irang asi center na kupna yengshin badagi santi lairakpani haiba asi namthakni ikai pamthoi
Manipur tangdu leitaba purakle hairiba asi kadaidano Kangpokpi More Churachandpur sangba yadriba singtam changthok changchen yadriba asi centerna yengshinbadagira Narendra Modi gi wafam adu election mayagi myamda utchaibani mahakna Manipur myamgi yamna khanba Manipur da tangdu leitaba lakpa oiragadi Manipur da mahak masa vote khoma lakpiyu Manipur da mahak karigumba amata tawba leitri Manipur da thokliba thodok sing asigi daita BJP lengak asigini masida CM Biryanna daita logodabani masinatana election gi aranba propaganda tobiganu nupi ani gi thodok adugi video adudi BJP gi powerful oiba miwai amana puthokpani haiba tare masi opposition da thangjinba yaroi BJP gi election mayada myamda maral langsinbagi thong khutakta lepiyu haiki